Youth Voluntary Organization Changamdabi YVOC na Makakmayum Khursida Yasmin bu Ekai Khumnaba Utkhre. Voice of Maitai Pangal meeting Tabiriba Punamak Putaram no Okcheri Amadi Paus no Miyam the Pizere. Youth Voluntary Organization Changamdabi YVOC na Makakmayum Khursida Yasmin bu Ekai Khumnaba Utkhre. Yaripok Changamdabi Makha Ekai dagi MD Yusuf Ali Amade KH Khatamjan gi machanupi Makakmayum Khursida Yasmin handak NEET UG 2025 ta apunba mark chachet kungi manungda chamnga taramathoi score tawduna state asigi merit list lauthokpada state rank 18 da yawrakhrabi Khursida Yasmin bu Yaripok Changamdabi da leiba YVOC club na achamba khudol piduna puning thogat piduna Ekai Khumnaba Utkhre. Yamna nungaiba amana RIMS Regional Institute of Medical Science ta admission tawkhre tungi punsida doctor ama oiduna miyamgi seba mapung phana tawba ngamba oirasunu haiduna Youth Voluntary Organization Changamdabi YVOC gi maikaidagi phongdorakle.